Naha oiriba saknarba political activist Mahesor 𝗠𝗏𝗡𝗟 manipur tampaki mafam khudingda chaliba punsinbaki khongchat ngarangsu Imphal West district ke manung chanba fumlau kanto sabal mayang langjing lamdeng tharoijam luker nambol thangtek nambol khabi bamdyar tera makhong amasung bamdyarda chakhrei mafam sing asiki masingam laba miyam amadi merapai bisingna Mahesor 𝗠𝗏𝗡𝗟bu harau tayamna upagal lonana maangna changsilakliba manipur kannaba khongjangda mai pakwa oisan haina yaifa thawjal pk Bamdyar terrorism amasung fumlau mayang ilangjingda pangtokhiba mahakpu taram upagi thoram singda Mahesor 𝗠𝗏𝗡𝗟 haike Manipur gi puwari da sungthok thokhidaba semjin sajenba history Anglo-Cookee War 1917-1919 aduga hojik National Highway 2 Churachandpur da leriba lone yadaba structure Anglo-Cookee War Centenary Gate asisu permission yaudana saba oiramlei masagi matangda PWD dagisu RTI thakibagi reply laklabanina asigumba aranba history gi gate asi Manipur da tungi mirol ki damakta lehen fam thokte Mahesor na makatan hai mamang dagi hojik fawada soiramba amadi soiriba mayam asi semdok hodaba tarabasu maangna miyam da khanghanaba soidana tawkani hojik soiriba mayam asi ngaina hodaba taragadi tungi mirol singda yamna soklakani soiramba mayam asi miyam punna naina hoba mathoktai lonana miyam ga punna khangminaraga semdok honaba tawminagadabani haina Mahesor na phongtokhi thoram sing aduda mahakalunina tiliba miyam na punna khalaw kaya su lawminake RTI thazari bani tang thranga da mamang thagi hai ta do ta tharis na kari no hai matam da makoi na me ki tang hum dagi hek horopadagi araba propaganda mapana sandu iba hai di makoi gi Anglo-Cookee War Centenary Gate to maitai na mai thana ba tawrame hai dana Delhi University da suk maming laraba university sida suk thok da Manipur da thok da Anglo-Cookee War 1917-1919 sigi syllabus oina hap ke tawramba makoi gi distorted history mathomarang rung da history hai tare simyam sin lari ko ta bane hai kanta mayam nation da Pau University da Pau bookstore da makoi gi lari sek pangalaga aranba Manipur gi aranba history chakhina hotnaramba sigi matang sida akoi Manipur da huji National Highway number 2 sida bo thok da history magi gate Anglo-Cookee War gi Centenary Gate se sisu achawa rolam lawri bani handa gi irang sida sije komaina sahalam ni bano kanana permission piri no National Highway number 2 sida bo sigi gate se saba yabra gate si su saba yate highway sida number 2 aran history su oiba aseng thok ki history su nataba sigi matang su oiba hekta pangtaw taw bi yabra duna kanana permission piri no haina khangning man bagi damakta National Highway ko mali le na banina Public Works Department su thazabane thabasida makoi state government gi site gi ngasi che lango hai ta ene thagi dugi pakhum oina ngasi lae Public Works Department gi kai ta si sabagi permission pi khibanai te na thare e bainda 2022 gi December gi tang Trump banda sigi illegal structure laiba hoardings mafam chada khiliba singse sin lo thok ro ana order su thok le na meba Iran sigi mamang dani ko hai se Manipur